CM Biren Imphal yaurakre Paumi Singh Hanna Fauba Yanglamdre Chief Minister N Biren ngarang nungthil pung amaga minute kuntra tabada Delhi dagi Imphal da yaurakre Chief Minister na Imphal Airport ta thunglakiba duda mangjong na ngai daga leirakiba Paumi Singh Hanna Fauba Yanglamda na chatkre Thangja numita Chief Minister N Biren Singhana Union Home Minister Amit Shah ga Delhi da unaduna State asida hojik thokliba irang asiga mari leinaba wafam kaya ama khanaruraba nei Union Home Minister unaruraba N Biren Singhana Maki Facebook page amasung X da Amit Shah ga unabage photo ga loinana Manipur miyam gi apambagi matungina karigumba thabak khara center na laukhalaglaga ni haibagi thajaba wafam phongdoklagle haina thagalakhe ngahan Chief Minister N Biren Singhana social media da phongdorokiba wafam singadu da center na Manipur miyam gi apambagi matungina tawrakadawriba thabak ase karino haiba chapchana phongdoktabana hena kupa pauksing longnabagi damakta Paumi Singh na ngalingai matamdagi hauna Chief Minister N Biren Airport ta halakpa ngairaga laikhiba nei adubu Paumi Singh na ngairaga lairiba adu hanna phauba yenglamdana Chief Minister N Biren Airport manungdagi gari tonglaga adumak mahaki banglo tamna chatke ngahan Chief Minister na New Delhi gi Dwarka ta sagaliba Manipur Bhavan su yengsilamba laikhe yengsin khibadu da Manipur Legislative Assembly gi Speaker T.S. Saityavarta amasung Education Minister T.S. Basanta Kumar su yaukhiba nei ngarang Chief Minister N Biren na Imphal da tholakpadu da Speaker Saityavarta amasung Minister Basanta Kumar ga loina rakhe ningsingba yabade haukiba January 18 da Chief Minister N Biren Singhana chair lawduna mahake Secretariat Office da ruling da lairiba Nagagi MLA sing yauna MLA kuntra ga mangana saruk yaduna afafata kayagi matang da yamna kumna tare thokna khanakhiba laikhre mifam aduna suspension of operation da lairiba kuki khulai paiba singna chanariba su Suspension of operation ge ground rule amasung guidelines sing thugairaga tawroidaba kaya ama tawrakpa sida state government na haksina lawbaga loinana athuba matamda sanariba su asi handoknanaba center da taksinabagi matangda khanabaga loinana mifam aduda saruk yakiba MLA kuntraga mangana sign tawduna Union Home Minister Amit Shah da serolama pesinaba phirep lawbasu laikhre haukiba January 18 da Arambai Tengol da Kanglagi Utramamangda Tampaki AC Singhi mihudoriba Chief Minister N Biren yaudana MLA kuntraga taruk Rajya Sabagi MP Maharaj Sanajawba Laisemba amasung Lok Sabagi MP Union State Minister Education External Affairs Dr. R.K. Ranjan Singh yauna kaugduna mifam pangthoklaba matung punna wasak lawminakibane Arambai Tengol na lamdam asida thogliba irang ase loisinanabagi damakta makoina center da taksinduna lakpa demand taruk adu MLA sing amade MP sing na sign tawduna center da taksin gani haina so asetpa phirep lawminakhe Arambai Tengol na taliba demand adu numit taraga mangani gi manungda center na pihan gadabani haiba akang naba matam ama supi khibane Arambai Tengol na yanakiba matam adu naksilakpa sida Chief Minister N Biren Singhana Union Home Minister Amit Shah ga thangja numita unakiba duda wafam sing adu phongdokhibra natraga phongdoktabra haiba du makti khangba ngamdre adubu karigumba positive oiba wafam kharade laklagani haibagi thajaba lai haina press na fangba pawgi lekhun amana haire